ngasi poriba topic ase yamna nungaiba topic ama sungsoi soidana oiragani nupa singidamakta puzariba topic ase yamna munna tasansi taraba matungda thabak oina onthoknanaba amadi hairiba sing ase sommi natagna lale haibado comment section da phongdokpiramo nupa amagi punsida sen paidraba phikauda paisa yauddraba maming khaki hingliba punsi amani haina aikoina lawba yai matau karamna sen yauddraba nupa amada sen paidraba nupa amada sumnatagi hingli haina matau karamna lawribano haibado makha chathajarake taminase nupa amagi punsida sen paidraba sen thokdaba taragadi khonjen thokdraba miyoi amaga chap managani magi punsi mahinga sisu pamjabu khudimak ningba kaiba amadi tauge khanba khudimak phangaroidoba miyoi ama sungsoi soidana oiragani nahakse khwaidagi larik haiba loksing singba miyoi ama oiramba taragasu kananasu nangi wa tabiroi nahaki wa se nangi imung manung amadi mari mata namanaba sinasu nangna ngangthorpa wa khudimak se mirai bigani nangna ngangthorpa wa khudimak taningoi haibasima thamjage anisubada nangonda thonggadaba ikai khunaw khudimaksu tamna tamna mangtharakani nupa amagi punsida aikoina tawgadi se paisa tan ba haiba pose lepa sungya yade nomagi yamba yamtaba paisa kharadong oirabasu chamdong oirasu chawngadu oirasu lisingdo oirasu phangnanabagi hotnagadabari purikhaw paisa yauraba bank account da paisa lairaba aina ngangthorpa wa khudimak mi singna taningani aina tawthorpa khudimak mina nungsigani imung manungi miyoi singnasu nahapu yamna thak wangna khangani mari mata amadi imanaba singnasu thak wangna thamgani aduna ngasidagi khoi paisa tanba hoksi karamba lambida sangsalagadi akoina paisa phangani karamba lambida sangsalagadi mai pakadage haibadu ngasidagi khong thangjatwa hause habase thamjaraga ngasigidi matang swaida loisanjage